Championship की final bout to MC Maricom ने यूक्रेन की हना ओकोटाबु माइटी बपीक्रे तरुक सुपर वर्ल्ड चैंपियन लौदना पुआरी सेमक्रे इंडो म्यांमार ngam परिंगी होलन फाइ खुलदा खुंजा सिंह नौना साब युममा साब यारोय हाइदुना म्यांमार की लानमी सिंह चंगसिलकी हाइब वाहौदा इरांग थोक्रे Manipur Sangai Festival की सरोगमोइन इम्फाल की म्यांमार तमना चटकदब बाइक रैली मंगसी वर्क्स मिनिस्टर थोंगाम बिश्वजित न लमथाक्रे Sangai Festival की मनुंग चना मणिपुर जगैंग अमदी मंडले की नुपी फुटबॉलर सिंह की ओइबा इंटरनेशनल फ्रेंडली फुटबॉल मैच हयेंगदगी हौरगा नुमित इनी चुमना कुमल लंपाक मैन स्टेडियम दा पांगथोकलगनी Lafel Patalaiba CSIR की campus ta nauna saba essential oil distillation plant vermicomposting unit amasung liquid deodorant की transfer technology Minister Karam Sham na sangakre amasung ahanba Manipur Kiwi Fruit Festival Horticulture and Soil Conservation Minister T.S. Shyam Kumar na Senapati District की Purul Akutpa village ta ngasi haudokre मैं बुकरम जरे दो मेंग्रुस इंपैक्ट न्यूज़ ने प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदम जेंतजिना हुजे पुंजा से फॉब की मोर बपाउसिंग मैं द पिजरी न्यू दिल्ली दा हुजिक चथरिबा आइबा वुमेन्स वर्ल्ड बॉक्सिंग चैंपियनशिप की फाइनल बाउट एमसी मैरी कॉम ने यूक्रेन की हना ओकोटाबु माइटी बपीदुना तरुरक सुपर वर्ल्ड चैंपियन लोबगो लोइना पुआरी सेवक्रे ngasi numidang wairam New Delhi ki KD Jadhav Indoor Stadium da thengnakiba aiba gi Women's World Boxing Championship ki kilogram nifunipan gi light flyweight category da Ukraine ki Hana Okotabu MC Maricom da manga sino da mighty ba pi bangam kibane panbayai championship asigi mamang da MC Maricom Ireland ki Katie Taylor ga world champion manga loduna medal masing da chap manana lairam bane Championship asi tharga MC Maricom na Tarurak Suba champion loduna puwari sevkre MC Maricom ahanba oina kumjalising aniga supna anida world champion lokibani masigi matungda Englising aniga supna manga Englising aniga taruk Englising aniga nipan Englising aniga tara masigi matung ngasi championship asi lauba ngamkibani Indo Myanmar ngam khai paringi border pillar 76 ki manakta leiba Holland Fight khulda nauna saba yum ama saba yaroi haiduna Myanmar gi lanmi sing changsilaki haiba wahau da irang thokre ngase yupung tare taba matamda hanadagi Myanmar na makhoi gi lamni haiduna claim tawduna lakpa mafamadu da Myanmar gi army sing na ngam khai chang lansinduna changsilaki bani khuladu da hanadagi leiba tragamathoi suba some rifles ki personnel sing na changsilaktana ba khangan badagi Myanmar gi lanmi sing adu abuk hanki Tungda amuk Myanmar ki su ahead ma lanmi sing na Holland Fight khulga thangnana leiba water supply reservoir mayada laktuna laiki hairi thawongadu dagi khoi saunarba khunja sing na mafamadu da irang hauduna Myanmar army na changsil laklaga kihan khanghan bagi thawong chathaba yaning di haina lambi thingbagi khongjang fawba changsin ki pawdu hek fangbadagi More police ki OC let kho how wifi na mafam adu da changsin du na ngak sen ki tungda irang adu laksin na ba More gi ADC and Bangkim Tramathoi Subasam Rifles ki CORS Rawat SDPO Sandeep Gopal Das yaun atop officer kaya laktun irang nemthana ba honaki fanayam na security sing aduna matam khara yum saba lep na ba hairabasu yum saba lepoi masi India gi lamni Manipur gi lamni haina khunja sing na lauki hairi Manipur Sangai Festival ki Sorgomoina Imphal dagi Myanmar tamna chatkadaba mioi nipana saba bike rally mangasi Works Minister Thongam Bishojit na Hotel Imphal dagi lamthakre Imphal dagi haukiba bike rally edu Kalemo Monwa Mandalay Inle Lake Bagan tamadi
yoramlaga team adu Imphal da amok December 5 da halakani bike rally lamthaba aduga mari leinana minister na haikibada Manipur yauna India gi tongan mafam singdagi biker yauriba motorcycle rally asina India gi apunbagi wakalon sagatpada mating pangbaga loinana emotional integration ama sagatpa ngamlagani hairi motorcycle rally asina India gi Prime Minister Narendra Modi gi North East India bu henna faba chokotpa mafam ama o henna ba honariba thaurang ek is policy asi thabak to onthokpa ngamlagani haina phongdoki India se apun bani aduga amana mateng pangnagadabani aduga akhoi northern India da wariba leiriba mong sing su moina khangbiraga makoina chaungna akhoi information ama ada yoholle har kanda akhoina haron jing punba hore aduna matung gilaka generation da akhoi amatta oina strengthen tawgani aduga northern India se maruina India chawkhotpada chaungna mateng pangnagadam da akhoi chawkhalan badarka lai hai Bharat ki Prime Minister na look age policy da ki age policy lakpa matam da akhoi human relationship chagalakpa post da akhoi gi leiriba ngasi gi biker mayam sing achauba akhoi phawrga chatpa matam se da India mainland ki shaure aduga northern state ki punna lakpa je sina achauba akhoi initiation aduga masina promotion tawba aduga age policy se masigi kano orakna bo khona da achauba mating musu pigani na ngasigi motorcycle rally du ki team leader oiriba Morfina Phongdorakpada Manipur Sangai Festival gi sarogom oina packed back na sinduna Imphal dagi Myanmar tamna chatkadaba rally asi maru oina state asigi tourism promote tawbaga loinana state asi lamkoiba singi damak sem saduna leire haiba khanganaba thaurang ni haiki ngasigi motorcycle rally gi team aduna Nagaland Nepal Assam Pune amadi Punjab tagi lakpa bikers singna sarok yaki Northeast lakpa mi khaise ngasai gi akhoi na mateng panga ga lakpa si am koire foreigners oitar zu moina ngasai Myanmar cross tor ga chatpa matam da natraga lambi da awana akhoi gi remote area myam da phawba da adu myam chu mateng panga ga lakcha ba akhoi na Myanmar da changma matam da moi gi guide ama yaw draga di akhoi je changba da ya da bu maina akhoi gi Northeast su kana gu mana Northeast visit tawning ta ga di local guide am loina bi hai ta ga di akhoi gi state ta magi intermin masa laijari ba company macha myam hingba ya ba gi pot oi bi aduga like Manali Himalayan da tawnari ba sumaina akhoi gi da bike renting laita ga di foreigners myam am ju laga Southeast Asian country myam se adum cover tawba ya ba gi sigi kano se oini na khanjai Manipur Sangai Festival Ilisini Taraga Nipan gi Sarogama Oina Manipur Sagang amadi Mandalay gi Nupi footballer singi oiba international friendly football exhibition match ama hayeng November 15 dagi hauraga numit ini chupna Kumalampak Man Stadium da pangthoklagani hairi Manipur gi international Nupi footballer masing yamna yauduna henna competitive oigadoriba football match asida lamdam asida leiriba miyamnas mapung fana saruk yabiu hain Act East Policy Committee Manipur gi convener RK Sivachandrana appeal tarokli Nakalamromda Myanmar gi Sagang gi Chief Minister Dr. Yent Nang amadi Manipur gi Chief Minister Nongthoma Biren yauna Korea amadi Europe laibak ki businessman singna saruk yaduna Indo-Myanmar Sangai Business Summit Inglising ani taraga nipan November 13 Chingmairong da laiba Classic Grand da pangtokadawri International Women's Football Match amadi Indo-Myanmar Sangai Business Summit English Singani Taraga Nipan Silang bagi mapung oiba thaudang lauriba Act East Policy Committee Manipur gi convener RK Sivachandra na Paumi Singh da hai Manipur laingakna Sangai Festival asigi sarogam oina state asigi yumlon nariba laibak Myanmar ga afaba mari thamna bagi pandamda laibak anigi oiba International Women's Friendly Football Match pangthok kadabani exhibition match asida Manipur 11A B Mandalay 11 amadi Zagang 11 gi team na sarukyagni Tang kun manga amadi kun taruk tawdoribasida Manipur gi laibak miyamna singba sanababu yokhatpiba pambiba amadi laiba ani sibu nuksinaba pambiba mayamna loina lengbiraga gallery si full loina mayam se punna untang yengbinanaba appeal tawjaningi tang kun taruk ta tawgadoriba yamna effective oiba akoi hek rumlon na badal lariba Jagang state se sigi khwaidagi important oiba businessman loin yawba sidadi isana business taw bining ba mayam border hangak pasig loina na koi kari tawdaino ni yam toina hangba wahangdo numin sida khagbiru lao chief minister ani khwaidagi effective oiba wale pangamba khwaidagi chawbu mi ani yauna minister mayam yauna tawgadoriba sugma business summit sida Manipur go trade amadi sanabagi maram culture gi maram kya khanagadoriba se it is a very good sign tang kun manga amadi kun taru Ngasi festival asigi marini chanba numita Union Minister of State Home Oriba Kiran Rijizu sarukyaduna bot pangtokiba tongan ba cultural gi jagoi isai kaya mitien takre Chief Minister Nongthoma Biren MLA Kashim Vashum amadi Sapam Ranjan Su Minister Kiran Rijizu ga loinana sarukyaki
Sri Hari Nata Sankirtan Academy gi Kartal Cholom amadi Manipur Saitha Isai na Chingbagi Jagoi Isai sing uttuna Minister gi Pukning Chinsing Piloina na DIPR na Tha Khudingi Fongba Manipur Today gi Tha Sigi Tefong Sul Saruk Yakiba Chief Minister amadi Union Minister of State na Fongki Manipur ga thangnana leiriba Nagaland State ki Nat ki oiba Jagoi Su ngasi Sangai Festival gi cultural program gi manung chana bot ta utki Hiramasagi matang the Impact News ki reporter Ketri Mayum Prem Chan amadi Bhumeshwar dagi report ma ngasi Sangai Festival gi marini chanman numita yumthang nariba Manipur ge hek yumthang nan leiriba state Nagaland gi cultural troupe ama laktuna mafam asida makhoi gi oiba nat ki oiba jagoi ma utuna yengliba miyam gi pungning singchen khre dubu hairiba jagoi asi karamba jagoi no aduga karamba makhal gi makhoi gi nat ki oiba thoram singda hariba jagoi asi mailena bagi habi matang da wari sajage how do you feel coming here in Manipur and participating in this Sangai Festival? Really beautiful place. We're enjoying a lot, and now we are performing here in this Impal in this festival. Is in our forefather days, such kind of hit hunting practice was performing during our forefathers days. That's why still in our young generation also we're practicing the same. Actually, during head hunting days, head hunting time too, we cannot use this headgear, but spear, dao, everything we have to use it. But after killing the enemies, we use headgear, spear, and daos, and like this is tiger's teeth, and here is a tiger claws. We after killing the enemies, we're enjoying ourselves that we are a warrior. If only you people invite us, we are very willingly will be very happy to come. Okay, thank you very much. Hairiba kogi head hunters haibata kogi Nagaland gi oiba sugumlaba mogi nat gi oiba head hunters program kogi sugumlaba thoram kogi sumba jagoi si utuna thangnari ba state singa sigi kogi mogi nat gi oiba jagoi se singa se koisu khangbagi dumlaba tanja amadi Sangai Festival asina ngasi supiri du lakada bu matam sing haibadi ngasi maini chaimon bini lakada riba loyo fawba sida tongan ba India state singi cultural troops sing laktuna mafam asida urkadore camera person Guru Mahim Bhumeshwar Sharma Galona Param Jari Vai Ketri Mayum Prem Chan Impact News Info. Sees a hospital the general surgeon oina puba Dr. Amana lying bada checksin dabadagi miyoi ama laikhidre haina laikhidrabigi imungna maral sirakli laikhidrabi miyoi adudi bamon laikai Seram Dorendrogi loinabi Laishram Medi kawi wafamasi ngasi Seram Dorendrona mahaki mayumda pangthokiba press meet amada phongtokibani Dorendrona mahaki loinabi Medi gallbladder amadi common bile duct nunglai haiduna Dr. Asina ani thokna tawgadaba operation adu amukta tawduna patient adubu complication thokankibani hairi complication gi likhun khangdaba Guwahati da pubada khangdabadagi Delhi gi Gangram hospital da puduna layeng lubada Dodanam hoduna lairomki hairi Dodanam adu kuina horakpana patient adu November gi haukiba tarik taraga manga da laikhidre tungda Manipur gi doctor atu da operation adu da kari asoi khibage hanglubada gallbladder lauthokpagi operation da soiduna Dodanam da chapkhibadagi hoba oiramgani haina yamna laina khumlaki hairi Guwahati da sidi amta da tawroi gastro na hana endoscopy tawraga madugi poto hana lawtho kanda ma karim tawdubra hana numini yengadi adu matungda general surgeon na lab quality to gallbladder lawthok ni hai ma general surgeon na itaje gastro na ti adu bo akhuina di doctor se lagi hek mathang ne na thajaru bune aigi nupi do mi amna khana yeng poda ina heart ka do bune adu bo ai doctor se lai magni na sinagi bune adu bo mana madu da hagi bo ai ngasi hoji ju ningjangi sigum se ai nong da kungi mathak operation tawge
Kwakaichel Thonozam Laikai gi lambi matam kya gi mamangdagi fibam sokna lairakliba sibu ngasi fawba mari leinaba amatana mityeng changbidababu piendaba fongdoktuna laikai miyamna lambi thingzin khre lambi thingzin baduda saruk yakiba amana fongdorakpada Kwakaichel Thonozam Laikai gi lambi si matam kya gi mamangdagi sagolban amadi Patsoi constituency animaki MLA amadi mari leinaba singa unaduna sembinaba kyarak haizakhrabasu ngasi fawba lambi sembagi thabak amata lakhotpagi mami udabadagi lambi thingzin bagi khongjang asi changsilakpani hairi Honorable Minister ani se hojik kari bani ka basina su sagom ban longbina su tabi dere pasoi na su tabi dere aduna moi ani na loktana dana laire thika dar pibira ko matam da su moi gi wakar sing de thika pibira kanu atopa wakar atopa thika dar aheiba da pibira moi gi wakar na pibira adi phajana su sembi de mamang da semami koilas tharami tha ama makhai gak chali loin kai dan loire Honorable Minister ani Maraibag nungsibagi ihul poknabagi mapau puba Bharatiya Modi Army BMA gi nifuga humdoi laksuba tiranga yatra thauram pangthokre thauramsigi sarugam oina minuthongda leiba MMTA complex gi Kumalampak multipurpose indoor stadium fauba BMA gi National President Dr. Razif Ahuja yauna khongchat amasu pangthokhi thauramsigi matangda BMA gi National President Dr. Razif Ahuja na BMA hariba loop asigi political party nate leibag asida punna khundaminari ba furup khudingmak nungsi chanana lainaba amadi Maraibag nungsibagi wakolon poknaba miyam da pauzel pinabagi damak semkibani Manipur State Disaster Management Authority gi Vice Chairperson Adim Pamaina Senapati da ngarang Tiranga Yatra gi thauram pangthokraba matung ngasi Kumalampak Man Stadium da pangthokliba sina anirak subani Maraibag nungsibagi wakolon puriba thauram asida ekhoi pumbana sawatli sawatfam su thoi haina phongdokhi as I told you in the before started. So this we are doing to express our things to the people that we all over the country we are doing it, and we are doing in most of those parts where people are not aware of our patriotism, where people are people don't love their country. I don't want to say that Manipur people don't love their country, but because this is the first time here we want to do the awareness that India is a beautiful country. We should love our country. We are here for expressing our thoughts and love and brotherhood. Unity and brotherhood ki khongchat ni akoina chaliba si tongan ba state ki ada leirabu Bharat amatagi masani haibagi aduga karamai tawraga aikoigi leader Honorable Prime Minister sibu karamhaina protect tawgani karamhaina aikoina lingna magi army ma oiraga a good captain oina akoina karamhaina leigani a good soldier oina karamhaina leigani haibagi ideology se akoi Manipur sidasu iramdam sidasu aikoigi president laaga ngasi si haudokpa gi thabak oina akoi si jatra oiraga chatpani Matang size the break amlogzage break matung da hauzik paliba Manipur government asi chin da khaktamak ngangba thabak oina pangthokte haina Senapati District Autonomous District Council ge Chairman ML Markson Amaral sirakibagi paw amadi Manipur sungmalingi tunga ipausi pudun lakchage impact news meeting tadun levi break matung da mayam bomokana taranok chari hauzik paliba Manipur government asi chin da pangang da ngangba thabakti pangthokte haina Senapati District ADC ge Chairman ML Markson na pendaba fongdorokli Wafamasi Salai Holdings Private Limited amasung UNESCO Club Manipurna sponsor tawduna ngasi Senapati gi DRDA holda pangthokiba nomagi oiba entrepreneurship development program da ML Marksana fongdokibani Senapati da leiba skilled traders na sinduna self reliance and sustainable development through entrepreneurship haiva team da pangthokiba thoramadu da ML Marksana makhataradun hai haukiba chahida Senapati da akanba nong takiba na maram oiraga leikidraba mioi mari gi manungda mioi ani gi compensation piraga lemhoriba mioi ani gi hauze fawba compensation pangdri hainasu fongdoraki masi salai entrepreneur kambosi maboina sponsor tawraga asumaina Senapati dasu chawkhamina daba yade haiduna sumaina tawbiba haibasi government tawbam daba tabak ekoi khwaidi moroi base human resource level paisa abdi maram charaga soidana lakani maram di kari sukchangna 1 crore 80 lakhs sangba
अदुगुम्बा सुमो रेसलिंग अमा सलाई होल्डिंग प्राइवेट लिमिटेड अमदी स्मार्ट सोसाइटी ना करी की पुरक ngam मणिपुर सरकार की दबी ngam ngमेबा अदुबु करी की दमक तोरिनो मियोय बना तौब ngam दब थबा अमत लेते अदुबु थाजबा हाइबसे यामना दरकार होय अदुगी थाजबदु लेबा तारगदी one day we will overcome. India की startup program की matang da miyam da vap tahanab की matang da thorama mangasi akampata leiba National Institute of Electronics and Information Technology nailit ta pangthokre nailil Imphal amadi ABVP Manipur Imphal unit na punna sindu na pangthokiba thorama da Shell की management consultant Niti Mumbai amadi IIM Shillong की member Board of Governors Atul Kulkarni na India की startup program की matang da nailit की mahiroi singh da amadi faculty singh da mamutana khangan ki loinana mahiroi singh da makhoi की innovative ideas sing puthokuna leibak asigi manung da leiriba IIT IIM IISC NIT na chingba incubation center sing da registration tawna bi wakalon kaya musu haiki hairi Nachau Kha Laikai Dagi Khundongbam Doren Singh Mang Kibaga Mari Lainana Sem Kiba JC na Tidim Lambida Hayang Ban Tawgani Tauramba Adud Bisnupur District Police ka Yanaba ama Purakpadagi Matam Kharagi oina Yaitokle Haina Cherola Mata Khangalakli Loktak Pat ki Akoibada Tariba Khul Singh da ngasi Lamlaki Sa Uchek Singh Faba Amadi Hatpa Lepnaba Anti-Poaching Campaign Kam Awareness Pangtokre Taramadu Bisnupur District Forest Division की मीटिंग मखादा टोबुल यूथ क्लब ग्लोबल साइंस क्लब खोइजुमान पोस्टघाट थिनुंगई बायोडाइवर्सिटी मैनेजमेंट कमिटी नाचौ गपुना खुसमनदुना पांगथोकपने लमलकी सा उचेक सिंह हाटपदा वाइल्ड लाइफ प्रोटेक्शन एक्ट 1972 की मखादा चही अहुम जेल द लैबा मदे फाइन ओने लुपा लिसिंग कुनगमंगा थीब नत्रगा चैराक अनिमक फंगबा याय हाइनसु सरुक याकिबा एक्सपर्ट सिंगना फोंदोकी Manipur State Hajj Committee की chairperson Maulana Abdul Salam amadi committee asigi members sing opagi thorama mangasi Imphal की North AOC da leiba All High Court Complex ta pangthokre Manipur State Hajj Committee Department of Minority Affairs Government of Manipur की staff sing na sinduna thorama adu pangthokpane Aigi level da ngamba mo kono staff wa da no ba ai honagni madugi dai tai logni lai ba khunai gi thabakhi Noi no sito butai. Kara sumne chasi hai butai ragadi. Sama sida. Ado ke tolop te sumlau butai milar. Wala koi shabu ne dudi dudi ai yadre mauru yamsu uruba. Wanerve CM ki advice makata. State ki haji office ki shu. Sab sab darkar level longani. Madu ai ki daitani. Eze flower amukum na jani. Na koi taki na koi inddo. Ai jam ne pang bajibni na. Ado da dum chang ne ba. Ado noi ne sincerity hoin koi. Noi ne punctuality hoin koi. Malingo in a theatre Gilamda Sangnai Chorus Repertory Theatre Chairman Ratan Tiamda ITM University Gwalior Doctors of Letters Dilit Pidun Ikai Kumnam Utkrenga si IITM University da Pangtokiba Umrak Suba Convocation Ceremony ki Thorungi Manung Chana Lemzaningai Oreba Doctor of Letters ki degree adu University Sigi Chancellor na Ratan Tiamda Kusinar Kibani Ningsing Bayai Chorus Repertory Theatre Chairman Ratan Tiamda Rabindra Bharati University English Nipan Guwahati University English Tara Utkal University of Culture Odisha English Tara Taret Nasu Doctors of Letters degree Pidun Ikai Kumnaba Utkrabani Handaki Asina Ratan Tiamgi Oina Mangarak Suba degree ni Hairi A critical assessment on various forms of Manipuri literature. Haiva Hiramda Nomagi Oiba seminar Mapangtokre seminar adu the Cultural Forum Manipur Madi Sahitya Academy Anina Sindana All Assembly Road Talaiba Manipur Hindi Parishad ta Pangthoki. Patriotic Writers Forum na Pang Puthokpa Ingoba Chongtham na iba Otpi Naibiraba Singna Ningtam Kongjang Sagatchanabagi Bigyan Kauba Lairik Amangasi Uripok Sinam Laikai Rims Rota Laiba Kombirai in the Pongkre Lairik Fongbagi Thoram Asigamari Lainana Manipurgi Rasniti da Hingsagi Pambai Manipuri Literature da Tarib Mami Haiba Hiram da Symposium Amasu Pangtoki
Lamphel Patel Labor CSIR Northeast Institute of Science and Technology campus ta nauna saba essential oil distillation plant vermicomposting unit amasung liquid deodorant gi transfer technology Minister Karam Shyam na sangakre CSIR gi conference hall da pangthokiba thoramadu da minister na hai center asina lamdam asigi senwit lon fagat na bakkan na honariba sida tung induna hogalakliba naharol singh na manamasing thaba amadi Manamasing dagi semba yaba pothok sing semduna mipan tang daba lamdam ama oina ba hotnaba matam oyawre haiki ana laingi hidak oiba yaba manamasing makhal chamanga he na fangliba lamdam asida senthok lambi leite haiba chumloi CSIR gi maikai dagi su pambai makhal sing asi thabagi pambi makhal sing asi thabagi niti niyom amadi hidak sembagi mawong matau macha khaina naharol singda takpi tambiba matam oire haina minister na phongtoki Manipur da thabak tawgena khallagadi ne thabak tawam yamna laiko aise wa ngangba kanda kaimu kanda soiba yawge tawduna hit ngang panina imi pastor ga bu yu ngaur ga leine jwar sanar ga pukhi pan da phammi ne karai de ge adu da di kari development la kani kaidou le ge ba tamuri be imi mayam da kok to sin no ba laipak si sakhun na da khallo thabak tawgi lamju pi ra gi haraba maram jana thabak du bu taw ga dawra di Thabak taunana bagi working capital su lairaba puthoraiba product tu su yon bagi wafam lairaba ada Manipur gi naharol sing na thola ga thabak suning draga di adum kanade Horticulture and Soil Conservation Minister T.S. Shyamkumar na ahanba Manipur Kiwi Fruits Festival gi thoram Senapati District ki Purul Akutpa Village tangasi haudokre Senapati Producers Organization Organic Kiwi Fruits SPOOOK na sinduna numit nini chupna chathagadaba festival asigi haudokpagi thoram da minister na hai ngasi pangtholiba festival asina lamdam asigi kiwi thaduni hingbagi lambi ama oiriba miyam da thabak suning bagi wakhalon ama henna pibaga loinana lamdam asi kiwi pambi puthokpa lamdam amani haiba mafam amasu kanba ngamle haiki Namang na palamba government ayamasu mating mayam pangangani government's work is continuous process and hojila iba oneban si Shri H. Biren Chief Minister na magi lising makhada anabu government sit lakwadagidi go to village directly to meet the farmers of the different villages of the different variety of the fruits and vegetables which are grown in different places. Have a team that we know Salakanda, Mapamista, Kewi Festival, Tobakanda. It looks very small, but its certain idea is very big, very high. Namang the Palamba. Chief Minister and Biren Giloina B and Hiainuna Art Myth Fashion Hainaming Chonba Art Exhibition among a scene Nagamapal Kangjabi Machinda Labor Ning TV building the Hangdokre. Hariba Art Exhibition is seen Ning TV Event Management Unit Ama Labor KAI na Sinduna November Kuntra Fawa Chathagani Exhibition is ida Delhi based over contemporary artist Dilip Oinam na Yekpa Layam Sung India gi fashion industry da Masak Nairaba Manipuri fashion designer Silex Ngairangbam na design Toba Firol Kyasu Utli. Artsida the ngao has a documenting ngao with the Loizarabani. Adu Loiraba Misina Musumu, Mana Musu Pondo Pomatam the D, Masana Pondo Pomatam the D, Equigi, Karamahina Pondo Kadi Hibamatam da, Magi artist to gi, Kutuna Tolapa, Mayeku, Adubuni Mana, Siputoxa Divasiso, Art the Ngauba, Fesan the Ngauba, Ngauba Kudimaxin Masagi creative Wayna Lizaba, Ming Hatani. Kolamadi Manohar Saigi Sangnai Barti, Samadi Guru Hanjabam Kunjo Sarmana, Tasigi Hokiba Kungani Toida, Mahaki Wankaining Tempo Cream Apalda, Labor Sangaida Masagi Anaba Amanamaram Oerga Lakidre, Kolda Maharaja Naras Singh Award, English Sing Aniga Subna Ama, Manipur State Kala Academy Scholarship Amadi, Fellowship Kaya Fangbangam Kraba Sangnai Guru Si, Masagi Chahi, Humputraga Tariet Sukre. Manipur ki Kachin Koya da Paugche Yentokpagi Tabak Toramba Pishum Oinam Laikai Dagi Laikidraba Koisnam Kobagi Mingda Machanupa Koisnam Tokyo na Laikai Dugi Ahal Oirabi Nupi Traganito MD differently able Oiraba Mioi Marida Thagi Pension Lupa Chama Madi Blanket Yentokpagi Toram Pangtokre Loinana Tokyo na All Manipur Newspaper Distributors da Lupa Lishing Ahum Kosinakre Pocha Yentokpagi Achamba Toram Adu Masagi Sangaida Pangtoki.
Mobile tower yungbigani haiduna namthak tawraga cell khomna bahotnaba company amana Manipur gi tongan bamfam singdagi yamlaba senfam sing khongatpagi thabak chatharakle hairi Thawal Kiam Sifaida Leiba Office the Pawmi Singa Unabam the Executive Director Advocate Koro Hanba Luwangna Mumbai Amasung Kolkata da based over Del Money Security Private Limited Kauba Company Sigi Mingda Zio Amasung Airtel gi mobile tower sing yungbigani haina tungan bamo mioi singda phone tausillaga namthak da sel khongatpagi thabak asi chathabani haina phongtorokli Mumbai the base of a company mana Manipur da Jio Amadi Airtel gi tower yumbigani haiduna sakhang da mioi kya na phone call tawraklaga tower yumbagi namada sel khongatpi thabak ama Manipur da park sen satharla sidagi miyam puna mok section binana ba sinjari amduna sel law no bi thaba ma satharakpadagi Indigenous People's Right Initiative Manipur na matam chana thengna hobodagi lupa lakh kaya Manipuri mapanda sakhigadaba amadi Rosary casing asiga asida mangam gadabadagi kanbang ngamawre hodi asigumba fraud tawraga miomda chit tawraga namthak tawraga chen khongoliba company asi serak pinanaba thawang okut pinaba haijari United National Liberation Front UNLF na lamdamasida safonglakiba chahi yankai mari surakpagi mapo kumon thoram lamdamasi manung amadi mapan gi unit khuding makta pangthokre kumon thoram asi lo na thinkraba lalolo basigi Central Headquarters NPA gi General Headquarters External Unit Sing Party gi District Sing Unit Sing amadi NPA gi Ben Singh Technical Headquarters na Chingba Singh da pangthoki Thoram Singh aduda lubasigi Chairman Vice Chairman General Secretary NPA gi Chief of Army Staff NPA yauna tongan ba Reng Singh amasung Lanmi Singh na sarukyaki lubasibu lingkhat piramba Luchingba Singh yawo lalhogda thawai katkraba athobi Singh gi mafam da haikat laikat tamduna amuni minute ani 2 minute leptun ikai khunab utki hairi Safe Sangai and Humanity haiba team the Uttar Pradesh ke Greater Noida gi Sardar University dagi Manipur tamna cycle thogduna lakiba Rohan Film opagi thorama mangasi Kwakatel mayai koibi da laiba Millennium Institute of Sciences tapang thokre ngasi Rohan Film opagi thorama da Millennium Institute of Sciences ki maikai dagi sel gi mating su pikhi Hozi ngasi nomagi sanabagi pau. Traganitoy suba Manipur Polo International the England Polo Team amadi India Polo Team B Manipur ani mai pakre. Ngasi Imphal gi mapal kangjebung da sanakeba International Polo Tournament asigi mari suba match the England Polo Team na Uruguay Polo Team bu panzel ahum amada mai tiba pi bangam ki tournament asigi ngasi sanakeba manga suba lekta India Team B Manipur na India Polo Team A bu yam na lakchuna Panjil Taraga Taret Sino the mighty Bapibangam Manipur Horse Riding and Polo Association is Sindhu Imphal Mapal Kangjebung the Pangthuk Liba Polo Tournament International Sida United States of America England Uruguay Loinana India Team A amadi India Team B Manipur na Sarukyadun atwe hen tanari Jatharak Liba Polo International asigi hayeng sanagadaba ahanba match ta India Polo Team A amadi England Polo Team ka ani suba match na USA Polo Team amadi India Polo Team B Manipur anina lamba taunaragani Hozi Pangtholiba Sangai Festival ge Manung Chana Kumalampak Sports Complex ta Manipur Mountaineering and Trekking Association na Sindhuna Thamliba Adventure Sports ki mafam SCS miyam na yamna pamnaba Sangai Festival ge surakam oiri adubu numidang gi matamda mai nganbagi chang asi yamna nemba maramna miyam na khudong chadaba kaya Mayok Nari Hiramiski Matang the Impact News ki reporter Ketramiyum Prem Chana madi camera person Vomeshwar dagi report ama Pangthokliba Sangai Festival asiga marilena Manipur Mountaineering and Trekking Association gi makhada Kumalampak Sports Complex ta tongan ba adventure sports hangdoktuna miyam gi puning chinchena ba honari loina hoji miyam ubiri ba si khogi lakpa yengba lakpiri ba khogi angang dagi han fawba mafam asida khogi bouldering ka bagi sumba mami duni miyam ubiri ba si duga hariba mafam asida lakliba tang kun ga nipan da haiba tare khogi ahan ba Northeast Invitations bouldering competition amasu pangtuna hariba kumai si hena mapung fan ba honari matang asida khogi MMT gi mihut amaga wari chanajaraga makoi mafam se thamliba khogi adventure sports ngasi kari kari no haibagi matang da samlapa program jike miyang tamina se ai giming wahengbom kunjabihari singh aina chathariba Sangai Festival asigi manungda khogi youth adventure and water sports festival asigi program coordinator oina
थबक तौरगा लेजबनी कोई मांगदा उबिरिबा सिना बोल्डरिंग कवी बोल्डरिंग हाइबा असि अखोइना सेमजबा वाल फुट 13 फीट तगी हेना वांगदबा सिगुमलबा क्लाइंबिंग वाल असि द पांगसोकपा कंपटीशन असि बोल्डरिंग हेना कवी हाइबा असि सिदा अखोइना मखादगिना मथक फावबा काबदुदा थुबसु तानबा अदुगा मतोन योसु तानबा हाइबा कंपटीशन असि बोल्डरिंग हेना खंगनै बोल्डरिंग अमसुंग रॉक क्लाइंबिंग अमसुंग अखोइगी स्पीड क्लाइंबिंग हाइबा मसाना अहुम असि हजिक टोक्यो ओलंपिक्स 2020 दा लाकदोरिबा असिदा मसी अखोइगी मेडल इवेंट ओइना सुक्सोय सोइदन यावरगनी ममांगदा पांगथोकिबा एशियन गेम्स असु अखोइगी मणिपुर की महूत सिंदुना एमएमटी क्लाइंबर अमा अखोइगी गोल्ड मेडलिस्ट ओइना 2017 दा असुम एशियन चैंपियनशिप की गोल्ड मेडलिस्ट नि हाइबा सि स्पोर्ट ओइना लाबदिना अखोइना मणिपुर की नहा ओरिबा सानरोइसिंग अदगी सानबदा मचिन तुंखललिबा अदि नहा ओरिबा सिंगसिदा अखोइना हाइबा सिसु सानबा मखल अमनी अदगी असोमना कन अखोइना पांगथोकलिबा सिसिदा अखोइ बॉल मनुंगदा चंगगा अखोइगी इसिंगदा तावरगा चेन सानबा सिना वाटर जॉर्बिंग कवे अदुगा चमनबदा अखोइगी बॉल अचौबमगी मनुंगदा चंगगा अवांगबदगी अनेमदा ओंथरकपा सिना अखोइगी लैंड जॉर्बिंग मोटर बोट अखोइगी ट्राम्पोलिन दिमथंगदा एटीबी बाइक दिमथंगदा स्पाइडर नेट अदगी बर्मा ब्रिज अदुगा लोइना अतई स्पोर्ट्स हॉर्स राइडिंग अखोइना हापचिनजै मोटर बोट अदगी राफ्टिंग देन अखोइगी वाटर स्कीइंग सिसु हापचै हारिबा सिंग असि अखोइना सु मयामगी नुवाइनबा अमसु मयामगी एंटरटेनमेंट ओइनबा सिनजबनी हारिबा अखोइगी एडवेंचर स्पोर्ट्स मयाम असिबु येंबा लाक्पिरिबा अमदि याउबा लाक्पिरिबा मियामगा अखोइना करी फाउरिबगे हाइबी मतांगदा वरि साबै तंजादु लौजगे मसी यामना फबा खोंथांगने न हाइजेनिंगे मरमदि आंगांसिंगदा को मखोइदा यामना नॉलेज हाइतारे को मखोइदा यामना मखोइगी सी करमबा खुसाना नो कमाइना तौबनो हाउस बोट ना करिनो से मखोइदा यामना खंगबदा यामना कानाबा हाइगा तारे नुंगदांगदा अखोइगी इसिंगदा कइदा बोट थौबसिदा अखोइगी लाइट तो फजना मपानदगी फजना कापीरा खोपीरागा यामना नुंगाइना आंगांसिंग ngaktani ayamana tunggadabasingje masi khudongchabaje sumaina thamjanang हाइबदी अखोइगी पांगथोकलिबा अखोइगी सानाबगी कुमै क्या आसि यामदि नुंगाइबा यामदि यामना पामनाबा ओइरगा नुंगदांगी मतमदा अखोइगी मी लाकपा हंथनबगी मसाक अमु ओइरिबा हाइतारे अखोइगी लाइट की फिबम मसे हाइदि यामना मम्बा मरमना कुदोंचादबा खरदि लेरि हाइबनी अदुबो हारिबा फिबम मसिदा मैलेनबा सिंना थु मतमदा मियंग चंगबिरकनी हाइबसे एचेट थाजबनी मखाताना अखोइगी येंगबा लाकलिबा स्पोर्ट्सिंग असिबु यावबा लाकलिबा अंगांसिंग असिदा मोइना करी खलिबगे हाइबदि सुमियंग तामिनसे नाउ सुमाइन लाकपसि नंग नुंगाइब्रो नुंगाइ सानदु कइगी सानागे खलिनो अरे बोट के गातोंगे ना बोट के गातोंगे खाली ने बको नंदी नुंगाइ ब्रो सिसाना मसे हाय नुंगाया बोटोंबा बोटोंबा पामे हाय दुगा नंदी सिगी सुमाने येंगबा लाकपा इसिंगी साना बको मैम जे उबद कई खाली याम नुंगाइ करी साना पामे गो कार्ट MMT na sinuna pangthokliba sangai festival ki manung chana khogi tongan ba adventures ki ba sports ke manung chana hojik miyam na ubiriba sina khogi MMT gi makada tongan ba thoram kyam pangthokhiba tongan ba expedition kyam pangthokhiba tongan ba achievement kyama phangkhiba ki dumlba photo singne aduga maruina khogi MMT na sinuna sangai festival ki manung chana pangthokliba sumlaba thoram sumlaba khogi event sumlaba sports singa sina manipur gi horokliba na hawol singbo adventurous sports ta hena thawai auction hanba masa mau phaba lamdamam ohenba gi mathakta kumai asigi angang singna amadi horokliba na hawol singna khwaidagi yamna pamna ba phama sinbiduna hariba sangai festival sibu hena bang phana ba honre camera person Gurumayum Bumeswar Sharma Galona Paramjari ai Ketramayum Premchan Impact News Imphal Sangai Festival ki sorgom oina Loktak Pata numit marini chupna chathagadaba Youth Adventures and Water Sports Festival ngasidagi hawdokre MMTA Bisnupur branch na sinduna chathagadaba festival adu Loktak Lake Tourist Development Cooperative Society Limited ki boating area da Moirangi MLAP Sarat Chandrana hawdoki nat ki jagoi in chingba long try khonba canoeing and kayaking rowing masana miyam da utki Sangai Invitational Tennis Championship ki under 10 boys and girls under 12 girls amadi under 14 boys ki matching asidagi sanaba hokre ngasi lampel pata leiba IDTA ge tennis complex to sanaki ba championship asige under 10 girls ki ahanba best of 7 ki match ta Manjusrina Anikabu point mari amada maiti ba pibangam ki chathariba championship asige under 15 girls ki best of 9 ki ahanba match ta Pujana Avabu point manga amada aduga
Anamayana Bablibu point manga amada maitiba pibungam ki Manipur Tennis Association ke bitne makhada Imphal District Tennis Association asinduna chathariba tennis championship asida under 10 girls ki nupi macha manga under 10 boys ki nupa macha taruk under 12 girls ki nupi macha taret ka loinana under 14 boys ki nupa macha taret na sarukyari hayang championship asigi makha taba matching sanaragani Nakalam Romda Masana Sigi Chahi Nifugamanga Mataki Man Singles TS Tuleshorna Champion Oibangam Krang as Lampel Pata Labor IDTA के टेनिस कॉम्प्लेक्स सानक बा चैंपियनशिप असगे चही निफुंगवा मथक की मेंस डबल के फाइनल दा संजय कुमार अमदी योगेश कोहली अनि की जुराना तुलेश्वर अमसुंग इबोहल अनि की जुराबो पॉइंट तरुक अनि तरुक तरुक तरागनी थोय तरादा माइथिबा पीकी बगलोइना चही यांखयो मंगा मथक की मेंस डबल्स ना दिलीप अमदी सुरेश अनि की जुराना पवन अमसुंग आदित्य अनि की जुराबो पॉइंट तरुक हुम तरुक तरेत तरा तरुक ता माइथिबा पीकी चथरकलिबा टेनिस चैंपियनशिप असगी ngasi सानक बा चही निफुगा मंगा मथक की मेंस सिंगल ता टीएस तुलेश्वर ना एस रेडी बो पॉइंट तरुक अनि अमसुंग तरुक अहुमदा माइथिबा पीबंगम के मणिपुर टेनिस एसोसिएशन के बिने मखादा इम्फाल डिस्ट्रिक्ट टेनिस एसोसिएशन सिंधुना चथरकलिबा इन्विटेशनल टेनिस चैंपियनशिप असिदा चही कुंट्रागा मंगा मथक की मेन सिंगल्स चही निफुंगमा मथक की मेन सिंगल्स अमदी डबल्स का लोइनना चही यांखैगा मंगा मथक की मेंस डबल्स की मैचिंग दा अकनबा लंबा तौनखी Mari Suba International Thangta Championship ta India in overall team champion oibangam kreng asi Kumalampak multi-purpose indoor stadium da sanakiba championship asida India team in gold medal yankai ka mathoi silver medal taret amadi bronze medal ahum fangduna overall champion takiba galoina Nepal na gold medal nipan silver medal taraga turuk fanglaga overall team champion gear runners up tabangam ki chatrakliba thangta championship asida Nepal gi sanaroi Krishna Kumar Tamang na nupa gi best fighter Amadi India ki Fiza Nazir na nupi ki best fighter takibagaloina na nupa ki best discipline team na Bangladesh na takibagaloina na nupi ki best discipline India team A na taki thangta championship asida India A ki sanari hufugama thoi India B ki sanari taraga mapan India C ki sanari mari Nepal de ki sanari taraga ni thoi Bhutan de ki sanari mari aduga Bangladesh de ki sanari ani yaung na punna nupa macha amadi nupi macha sanari chama gusubna ani na atoi hen tanaki Singzamai Kendra Kangkho Team A Ahanba Oinam Charlie Singh Memorial League Cup Knockout Kendra Boys Kang Tournament ki final changkre Singzamai Chunga Mathakta Laiba Singzamai ki Kang Sangdang asi sanaki ba tournament ki Ahanba semi final ki match aduda Singzamai Kendra Kangkho Team A na Thangmaiban Kendra Kangkho to Panjal taraga taruk taraga marida Maiti ba piram laga tournament ki final changbangam ki Oinam Roman Nama ki apok pagi mingda kachaba Kang tournament sida Manipur ki tungan ba Kendra Singh ki lakpa Kangkho taraga humdoina group mari thokna khaidokna league match Singh da Yari. Manipur Kang Association के मीटिंग मखादा सिंगजमई Kang Association ने सिंधुना चतरिबा टूर्नामेंट के अनि शुभ सेमीफाइनल दा कैशांतों केंद्र कांगकुट अमदी वांगोई केंद्र कांगकुट अनि न थास की कुन गतरुक ता लंबा तंगरगई State level Women's Open Hockey Championship ki Aroiba League match ta CEO Singzamai Wama Ketri Lekai mai pak reng asi Ayuk Kumalampak Hockey Stadium da sanakiba Championship asagi Aroiba League match da CEO Singzamai Wama Ketri Lekai na The Idol Club Sagolban Tera Kaitel Pu Panjal ahum amada maiti ba piki Manipur Hockey na sinduna chatarakliba Open Hockey Championship asida nupi gi team manga amadi nupa gi team tare na league match sing da athoi hen tanaki Championship asagi hayeng nupi amadi nupa gi final match sing sanaragani Aiba Women's World Boxing Championship की final bout to MC Maricom ने यूक्रेन की हना ओकोटाबु माइटी बपी क्रे तरुरक सुपर वर्ल्ड चैंपियन लौदना पुआरी सेम क्रे
Indo Myanmar ngamkhai paring ki Holland Fight khulda khunja sing na nauna saba yumama saba yaroi haiduna Myanmar gi lanmi sing changsilaki haiba wahau da Iran thokre. Manipur Sangai Festival ki Sorgomoy ne Imphal dagi Myanmar tamna chatkadaba bike rally mangasi Works Minister Thongam Bishwajitna lamthakre. Sangai Festival ki Sorgomoy na Manipur Zagang amadi Mandalay ki nupi footballer singyo iba international friendly football match hayeng dagi auraga numit ini chupna Kumalam Park Man Stadium da pangthoklagani. Lafelpata laiba CSIR ki campus ta nauna saba essential oil distillation plant Burmi composting unit amasung liquid deodorant ki transfer technology Minister Karam Shyam na sangakre. Amasung ahanba Manipur Kiwi Fruits Festival Horticulture and Soil Conservation Minister Tia Shyam Kumar na Senapati District ki Purul Akutpa Village da ngasi haudokre.